Image PAODAM yang biri bakwai kibipu. Tam kuman narai tram nok sabolina ngasigi maroi pau bijari. Ragni toy suba Manipur Legislative Assembly gi mikhal gi hanba phase gi voting si thadana kre. Bahum khara vote capture tawna bhona padi rang thokre. BJP na absolute majority oiba government ma lakani haibi thajwa lei haina sibisa NDL thokre. Loinana India si mapangal kanba sakti leiba leipak nama ohendra yadi haina Prime Minister Narendra Modi na thokre. Hojik mapung eba pau lobida si Tragni thoi suba Manipur Vidhan Sabha gi mikhal 2022 gi ahanba tangkhak ki Assembly constituency kunthraga nipan dang asi vote thadana kre. Punna minute chama ga humdra humdoi gi marai bak lep kadaba Manipur Vidhan Sabha mikhal asi ngasi ayuk pung 3 tagi nungthil pung 3 phawa thadana ki. Adubu polling station khara EVM machine yadaba yauna maram oidaga khara thengna thadana ba yauki masin maram oidaga nungthil pung 3 dagi matung phawa vote thadana ki. Mikhal asida mafam khara da pamdaba thodok thokpa natana santi oina vote thadana ki. Singhat kendra gi 60/10 da BJP gi worker P thonthang ko ba amana boot capture tawna bhonak padagi cookie group amagi worker singa khutthona badagi asok apan nangkhre amam dasu ngasi ayupung Tramathug minute kuntharam tabda new kaithen manbi polling station dasu boot capture tawna ba honak padagi bafam adu leiba security personnel singna bank fair tawdagi sawnai rang thokre hairi Amarom dana Karau Kendra da NPP gi candidate N Baboina maki security singaloina na Punal Maring Khunda election ga mari lena yengsin balakpada Kunja Singi marakta mungnak padagi maki guard singna blank fair tawdagi Kunja singna mahakna security na tonglakba gypsy NLO1H3699 nasi thugai bolona na mathamakha olhan ki haire Amarom da Karau Kendra gi 60/32 Funal Maring Primary School da masak khangda myoy khrana EVM machine akai toi tholak padagi irang thokre police na FIR ma lakhot khre hairi Site to Assembly constituency gi polling station 51/46 new kaithel manbi ngasi naha kunthra rom sanglaktuna polling station adu thugai khre polling station adu da leramba voting machine sing amangata thokre hairi aikhoi gi image tv gi pawmina phangba pawgi matung ina thodok adu voter slip Miyoi khardana piraga khardana piramdana aranba pambai romda mikhaladu pakthokna bhonai haiba wahauda thokim haidi thodok adubu lakshina bhona bada polling station aduda taramba CIF personnel singna nomai round kya amarom kaptuna thodok adu lakshin ki thodok aduga mari lenana sector officer DH Lokena hai new kaithel manbi gi polling station asida voter sangwa ga kunipan rom lai pung 3:09 rom dagi vote thadaba hauki amadi voter nifu mapan muk thadaraba matung ayuk pung ta takpa adwaida candidate kharagi supporter singna namfuda sanglaktuna voting machine sing adu thugai bani hairi amromda boot capture tawba amadi irang thon bagi maralda police na phajin khiba 51 side to assembly constituency gi INC gi candidate lamtin thang hauki thado Tabatargadi economic block and a singba Mikhal Kayagi Kongjang Sing Sangsilagani Haina INC candidate Lamtin Tangi workers sing a Pongrokli Mang Hai 51 Saitu Kendrigi boot number 46 ta BJP na Neum Kaina Tabak Satrak Bagi Dagi kept complaint Taunaba Lakpada Ningai Sangnaba Tok Todo Adu Tokivani Karigidamak Mahak Pavano Irang Horibus Singna Karigi Padabano Miambu Nak Senaba Layo Police na misang mikhai naina thabak tawribasi pende loina asiguma thodok asi amukhana thoktanaba hona biu amadi mahaku khudakta thadokadabni haina mahang phongdokhi tawbada lamtin tangsi phabire kaidobagi complainer si phabirga capturing tawba missing si phabida brasinia ba adu hujik si athubada policing na lamtin tang hauki thadok bidragadi ekoi akan ba kongjang sanction gani national highway ani mak se ekoi economic blockade ko jagani ba
सिगुम्बा थौदोक्सी अमु हन्ना थोकनबा तौबियो अमरमदसु कांगोपी डिस्ट्रिक्ट की 51 साइड टू केंद्र की बूथ नंबर 46 ता INC कैंडिडेट लमटिंगथांग हाउकिप अमदी महाकी वर्कर खरना पोलिंग बूथ मनुंग चंगदुना EVM मशीन सिंगबा कया थुगाई बा अमदी सिक्योरिटी पर्सन सिंगदा खुद थादुना तमथीना असो अपन नंगन खिबा थौदोक अदुबु यानिंगदबा फोंदोक तुना BJP मणिपुर प्रदेश ना CEO मणिपुर दा वकतख्रे थौदोक असि यामना लाइबक थीबनी मसीना ताकपरी कांग्रेस असि मुथरकपगी ममी अमनी मसीना मरम ओरगा असिगुंबा गुंडाइजमगी थबक असि चथरकपनि हाइना लवी महाकी मथक्ता अकनबा एक्शन लौनबगी नमक हिरम असिगी मतंगदा महागना तौखिबा हिंसागी वीडियो फुटेज फोटोग्राफ न सिंगबा कया याउना CEO दा आई बसेरल अमग लोइना पिसिंगर हाइना BJP मणिपुर प्रदेश की माइकेदगी फोंदोरकली उपाय लेक्तदना हाइबा इलेक्शन मफम मफम चचतना मखोइना सुंबा हिंसागी थबक अखोइ EVM थुगाइबा दगी बुट कैप्चरिंग तबना तब थबक क्या चथरकपसे मसी अखोइ BJP प्रदेश की माइकेदगी अखोइ याम स्ट्रांगली कंडेम तवेमदी अखोइ की चीफ इलेक्टोरल ऑफिसर दा हाइबसे इन रिटर्न विथ वीडियो फुटेज अखोइ कंप्लेन नंबर लॉस अखोइ तौजर में हुजुजुमा अदुना हाइबा कनोसी मखाताना लाकदो इलेक्शन अगी सेकंड फेज इलेक्शन दसु अदगी तोंगान तोंगान बा ngasi पांखोइबा अखोइ फर्स्ट फेज इलेक्शन तोंगान तोंगान पुलिस स्टेशन हाइबा कांग्रेस केस कुम गुंडा सिंह कांग्रेस की सपोर्ट तोबा कांग्रेस की मोइ सपोर्टर सिंह ना हाइबा बुट बुट तंगरस माइनस 7 दो से अखोइ भारतीय जनता पार्टी में केदगी वी स्ट्रांगली कंडेम हंगांग केंद्र के INC की कैंडिडेट पी सरचंद्रना INC की पोलिंग एजेंट BJP ना फमन रे अमदी तांथोक ई हाइबा अदु युमफम यावदबनी अमदी यामना लाइबक थीबनी हाइबा पोलिंग स्टेशन सिंग अदुदा INC की एजेंट ओइबिनो मी लेतबदगी ओरमगनी हिरम असिदा BJP का करिगुंबा अमतदा मरी लेनदे हाइना हंगांग केंद्र की BJP कैंडिडेट एन बीरेन की इलेक्शन एजेंट सलाम राजेना फाउंडेशन फोंदरोक दे मांगना हाई पोलिंग स्टेशन खरदा INC की कैंडिडेट मसामक लातुना मखोई एजेंट फमनदे हाइदुना प्रिसाइडिंग ऑफिसर दा की हनबगा लोइना वोट थादबा लाखपसिंग मतम सांगना लेफनदुना अपनबा पीखिबसी यामना लाइबक थीबनी डेमोक्रेसी चटपा लमदम अमदा प्रजाना मसागी अपाम्बा मिरेप खनबदा BJP ना अयतपा अमदी अथिंगबा लेते मियामदा लाना उहन्न होनबा असिदी महान तबुम थोकते अमदी यामना लाइबक थीबनी हाइनसु मागना मखाताना फोंदोके INC की पोलिंग एजेंट फमदबगा अखोगी BJP का करीमत मरी लेनदे अदुगा अरोबदा हंगांग केंद्र की पोलिंग स्टेशन खरदा श्री शरद सिंह मसामुक लातुना मखोगी एजेंट फमनदे हाइदुना प्रिसाइडिंग ऑफिसर बु किहली अमदी मतम सांगना वोट थादबा लेफनदुना प्रजासिंबु हेरासमेंट पिरमबसेसु यामना लाइबक थीबनी चीफ मिनिस्टर एन बीरेन हाइख्रे ममांगददी सीट क्यामुक फंगबा याय हाइबा खंगबगमदे अदुबु हंदकी हौखिबा सही मंगा असिदा अखोइना तौजखिबा मयाम अदुगी मणिपुर प्रजा मयाम सपोर्ट तौबिरखिबा BJP की सेंटर द लरिबा लीडर सिंगना पिरकलिबा कोऑपरेशन मयाम असि येंगलुरगदी BJP ना एब्सोल्यूट मेजॉरिटी ओइबा गवर्नमेंट अमा लाकनी हाइबगी थाजबा लई वाफम असि चीफ मिनिस्टर एन बीरेन ngasi अयुक पुंग 3 रोम ताबदा लुआंग सांगुम ममांग लेकाइदा लेबा सिलबोन हाई स्कूल दा हांगबा पोलिंग नंबर 2/16 असिदा चीफ मिनिस्टर ना वोट थादबा लाकपदा मान फोंदोखिबनी मान मखा तादुना हौखिबा सही मंगा असिदा मणिपुर पीस डेवलपमेंट पोरकलिबा मयाम असिगुमना लाकदबा सही मंगा असिदसु अमुक हेना शांति लेबा मणिपुर में ओहेनबगीदमक BJP दा वोट पेबियु अदुना हंदकी इलेक्शन असिदा BJP ना सीट निफुगी मतकदा फंगनी हाइबगी थाजबले हाइनसु मखाताना फोंदोखे We are fighting in 38 seats out of 60, and among within this 38 seat, BJP is expecting at least 30 seats in the first phase. And I would like to appeal to the people of the state to vote democratically and elect their candidate with free and fair mind, and don't use any means of violence, and peaceful voting will provide peaceful governance in the coming next 5 years. 36 Wagwa Assembly Constituency amadi 37 Kaksing Assembly Constituency da Mikhal gi mathau tawnaba khallaba official singi training amadi form 12 si naduna postal ballot vote thadanaba apply tokiba sing vote thadaba ngasidagi hawdokre postal ballot ta vote thadagadaba sing masa masagi darkar laiba documents sing produktuna
facilitation center da vote hadanaki mikhal da mathau tawgada official singi training amadi facilitation center da vote hadanaki badu DC office complex ki DC counting hall gi hall number 1 da ngasi hodokki bani therm ase hayeng phawa sathagi gani facilitation center da laktuna vote thadabagi matam ayu pung 9 dagi nuthil pung 5 phawa oigani aire Dipaimuk Assembly Constituency ki 55/37 Sanwon C polling station da mikhal gi duty taba Kaksing district ki Kaksing Labungo Pareng dagi 8 MR gi Havildar Naurem Ibusawu Singhana Laikhidabda Chief Electoral Officer Manipurna Thamoi Sokna Nuaita Phonrok lei ngasi thokiba unnatural death case ama oina mahaki service gun dagi khawdna kapthokiba November na pan dagi Naurem Ibusawu Laikhidabni haina thajanari Maki asib haksang rapid response team RRT na mateng pangtun helicopter da Imphal tamnu porak laga Jenims ki mokta thamkre asib haksang porak pa aduda sub inspector Tara amade magistrate ama yaurak ki haire Manipur da hokiba pung kunmari da miyoi kunmanga nauna covid positive oiba thengna khre miyoi amana laikhidre pungpham masida miyoi chama panga subna mari covid test tawki maduda miyoi kungama positive oirambadagi ngasi covid positive oibagi sang sada ani ga dasmik nipan yauki state asida covid pandemic hawudagi ngasi phawda apunba miyoi lakh amaga lising kuthra ga taruk satret ka marfu ga humdoi covid positive oikhre hariba positive oikhra singi manungda miyoi lising ani ga cham ga trani thoina laikhidre masigi ngasi miyoi nifuga mathoi covid nawa phawdagi discharge tawkiduna apunba covid nawa phakraba migi masingna lakh amaga lising kuthra ga mari chahum ga nifuma pan sukre State asigi COVID recovery rate chada maudani pan dasmik kunni thoi yore active case tana miyoi sahum ga kuni thoi lairi Manipur dagi afaspa lakthok hannaba honaba amadi thabak leitabadagi ngausatna leiriba nahasing thabak piba makhoi gi akaknuba policy program semba mahaki maru oiba thodang oigani haina wawai asigi independent mirep oiriba Sakir Ahmed na phawdrok lei ngasi mikhal ga mari leinana Pangtokhiba mahaki firan sikhatpagi thoramda Sakir Ahmed na makha tarun hai Assembly Constituency asida tam karak vote kadna miyam gi mihut oiramlaba miyoi amana hanna yengbiram dabana AC asida hiram kayada aduki matik sotana lakle Assembly Constituency asida ana layangi oina hojik phawda PHC leifam thoklaba mafam kaya amada ngasi phawba amata leitri matik saba sanabung amata sanoi singi sembi bangamdri masina naha kayada Fattaba Sinjak Sinaraknabagi Achoba Maram Amasu Oiribani Masidanatana Hojik Phawda Assembly Constituency asida mahi masingi masak thokpa institution ama phawba lehenba ngamdri asingba thabak thoram kaya asi mahakna miyang mihut oiraklabadi ahanba priority piduna sengmut sagarkani hainasu mahakna makhatana phongdokki Election haibase democracy ki maru oiba part amani elected oiraba matungda elected singsina legislature hoigadoribani aduba democracy satpa leipakta election tawba matamda free and fair da election tawba taragadi akhoi sarkar asi kaidonda fajana thina mathau tawba ngamloi aduna election haibase thangai sengna masa masa ge apambada vote pijaraga masa masa na apamba candidate adu khallaka da makhoi gi right adu sinaraba matamda da akhoi si afaba sarkar afaba lainga haibadu ogeda adu matu gi tayo da bada hojik tawriba system sinati afaba lainga lairakani haiba thajade adu matam supada masal power and money power yarbi kai season naroi si free and fair the election tawsi haiduna di lawi tawda bu masidai da tawnariba masal power and money power ki games di tasingna prajana sukita hapta mini amadi election thengna bi riba candidate singsu non violence yaw na non violence da masam sa ge apam da vote ihna nabagi ai taraf ta ge appeal tawja Bishnupur district ki kendra tarukmak BJP na mai paktuna BJP sarkar ama sembada achoba thodang logani haina Thanga Kendra ki BJP Mirep T Robindro na phongdokre ngasi ahanba taka ki mikhalda mahaki home polling 28/24 Karian Fabi da saruk yaduna paumbising da hai Thanga Kendra ki oinadi miyam na pibiriba support asina takpadi aihakna suksoi soidana mai paklagani haibani haina phongdokki magna makha taduna ngasi gi mikhal sida Thanga Kendra da hingsa gi thodok amata thoktana santi leina masa masa gi hak mapung phana sinaba asigi namak
हाइनिंगाई लेतना प्रजा बियामबु थागतपा फोंदोई हाइनसु महान मखा ताना फोंदोखे Sisi karama karama kamu kran hai ne koi BCP sisi lai ba esi tau sisi da esi aku mamadi BCP ka kani aku mana sama atau parti sakini ko kini kan hai ni chat loi sungso so dan lai ba esi tau mak aku BCP je so ne loi kala kani macam ni Nakalamrom dasu Bisnupur Assembly constituency ki BJP ki mirep oiriba Govinda Das Konthojomna Mikhal gi matang da फोंदोखिबदा बिष्णुपुर डिस्ट्रिक्ट की ओइना बीजेपी ना केंद्र तरुक मक्ता माई पालकनी हाइबगी असेट पथाजब लई लोइनना हंदकी मिखल सिदा बीजेपी ना थमलिबा एब्सोल्यूट मेजॉरिटी सुक्सोय सोयदना फंगब ngमगनी मांग मखा तादना मिखलदा हिंसा ना केदोंगदा अफबा माइकेदा सतप ngमलोय केंद्र असिददी शांति लेना मिखल सथकी कनाबु खरना करिगुंबा बीजेपी ना सरकार सेमलक पतारगदी मांग सेमिस्टर ओइनबगी मतंगदा ngangnare haiba asi aidi tade loinana thoidongna masida khanjulubasu leite haina mahal makhata na phongdokhi Sri Narendra Modi ji na haibi ko madi praja gi sevak ne madi na haibi dana ko ado ai sadum hajari dan aidi praja gi manai oina lejage haibani aduga chief minister oiba korpa haibadi already ko gi chief minister oiba amalai ri dana hosi ko Sri N Biren Singh aduga ko ne chief minister oiba korpa gi haibagi wadadi aidi ta satade aduga ingonda yam hen madu mananda khanmasulai Wangkhem Assembly constituency da BJP ki mirep oiriba Yunam Nabasandra gi workers singna mahaki home polling oiriba haukha kiamda atopa candidate ki mioi sing maruena Congress ki mioi sing changbada athing piduna lakli piduna leiri masida BJP candidate asigi election management committee na kanagumba amatada athing ba piba leite haina media da phongruk pasi yamna laibak thibani haina Wangkhem block Congress committee ki general secretary CS Biruna phongrokli ngasi Wangkhem block Congress committee ki office ta pawmising unabda Biruna makhata na hai BJP candidate asigi home polling da leiriba Congress ki workers singi yumda BJP ki firal yungsin biba kihan khangan biba gi thong kyamrum sathari aduga makhoina kanagumba amatada ayetpa apanba piba leite hajariba se makhoina haukha mamangda Congress ki campaign tawringaida thugainaba changlakhi mafamduda meeting tawba phawbada firal mayam ama thetpa yaro haibagi athingba pi phawba pi ki adubu kendra sigi Congress candidate Megasandra gi home polling da candidate khudingmakki meeting tawba amadi changlakpada athingba piba amata laikidri kendra sigi Congress candidate ti nakan amatagi miyeng yengba mioi natte adu BJP gi candidate asidi nakan amatagi wangang sina duna ngasi phawba vote khomli asidi yaningde hayaduna workers singi yumda sangduna Congress da vote piba yaroi haina threaten tawbiba yaroi masiumba si tawgano haike Hairok Assembly constituency da INC gi mere M Okendro gi nomagi oiba political conference sama Assembly constituency asigi manung chana leiba nongpok sekmai da leiba lila kambong ground da ngarang pangthokre ngarang pangthokhiba political conference adu da saruk yaba lakhiba hairok amasung salungpham gi mioi khudingmak hairok part 2 me lekai playground da pulaba matungda M Okendro gi loinabi M Sarita masamak yauna nongpok sekmai tana tractor sahung kun gi trailer da mi son tongduna isai sakna jagoi saduna political conference pangthok pham nongpok sekmai tana chatuna saruk yakhi ngarangi political conference adu hairok part 2 me lekai polo ground lampak tagi Jairam Ramesh na INC gi firal hagatuna tractor gi rally adu namthaki bani thom adu da saruk yakhiba ex semester o ibo bina hai miyamna lana mihut khalubana misi mina mikap mirau khona thalaba hairok AC ama oire haukiba sahi manga asida BJP gi mihutna miyamna lana vote mihutta miyamna lana vote thadrubudagi hana amukta thokidreba misi mina mikap mirau khona thalaba hairok Assembly constituency oiribani masi punamak ase miyamna phagadra haiduna lana mihut khalubdagi ni haina phongdokhi INC candidate M Okendro na hai paliblenga asina policy haitabna laumi singda urea mamal tang na piribani laumi singbu pungning thawat poina hairok amadi salungphang dagi tractor da lakni basi laumi singbu pungning thawat pani laumi singbu hena mapangal kalhanabani mahakna AC asigi miyamda wasakduna haikibada mahakna mikhal asida mai pakpa tholabadi laumi singda BJP Congress amadi NPP khaidana urea bag amna lupa chama da pik ni haiki
लाकदब चही से सोने चांदी को नहीं कोई माय पाक पर हो गई यूनिफॉर्म खुदिंगी यूरिया बैग का रुपा चाम द बिगिनिंग रुपा चाम द मसी मोनन थे नो केंद्र की वाथनी रुपा चाम द आईगी मीगी बीजेपी की कांग्रेस की एनपीपी और खायरो केंद्र की प्रजा खुदिंग मत रुपा लिसिंग द सरकार की ममल द पीली से रुपा चनी को हुनिपान करतनी गुडिया पे का मतलब लेमाओ रुपा चाम के हुनिपान से नहीं एमएलए फंड की मैचिंग शेयर होए लगा MP amadi AICC ki senior spokesperson Jairam Ramesh na haikibada election ga mari leina BJP na Manipur crime mayam ama sathaduna leiri BJP da miyam na thajaba thamlamba adu mangthrakpa amadi election asida mai pakpa ngamroi khanbadagi asigumba election ga mari leina ba crime gi thabak kayam asi sathrakpani haina su Jairam Ramesh na makha ta na phongdoke Wanging Tentha Assembly Constituency gi manung sanba Tentha da ngarang numidang pung 3 lom tabada masak khangdaba singna BJP gi worker ama amasung Congress gi worker ani da thang na yanduna tamthina phuram le hairi thodok asibu Congress gi workers singna torambani haina maral sirak pajigi mayokta miyam na ngasi ayuk Tentha mathak laikai waiting set ta khongjang changsin khre masak khangdaba singna phuram badagi soklaba sing adudi Tentha Thawaban dagi BJP ki polling president su oiriba Yendrembam Tomba amadi masagi mayum da Congress ki firal jungduna leiriba Congress worker Sorakhaimam Rajan amasung Sorakhaimam Somen ni hairi soklaba sing ngarang khudakta district hospital da pukhatuna laikanari hairi khongjang da saruk yakhibi Tentha mathak laikai Mahila Congress Committee ki secretary Songtham Sachirani na pholo kibada yamna laibak thiba thodok ase Congress ki worker singna torambani haina yumpham yaudaba aranba wafam mayam ama social media singda sandoktuna kanau makharna rajniti ki khurung chawa lauduna Congress pu lan honnaba honreliba si laibak thibani Congress party di dharma da misang mikhai naidaba santi pamjaba party ni thodo ase BJP ki workers singna makhoi maithri khanbadagi miyamgi minungsi phangnaba BJP workers singna chattaba oigani haibagi singnaba leire matam khragi mamang dasu BJP bu nuksijabi Tentha da leibi hanubi amagi yum dasu hand grenade thamjin lambagi thodok laikhiba adunasu hena singhan ba phawalle masingba BJP gi workers singi mathong huktaba thong singbu Congress party na yamna kanna yaning de haina Sachirani nam akhata na phongdoke More the Leva ST Molen Fai Khulgi Amatangar playground ama Assam Rifles na Sembi Sabibagi damak Khulasi sip Mangthong Haukipna Tagat Fongdrokli Lonena Khullasigi Miamna Saruk Yadana Moregi KLP da 43 Assam Rifles Battalion Asigi Go CO Sumit Good ko unaduna Assam Bathram Amasu Pangtoki Lonena Khullasigi Maikidagi Memento Amadi Assam Khudol Singsu Tamki Malemgi oina singnaba kaya thorok lebana maram oidana masina miyoy khudimakta Sohal Lakadabanina India si Mapangal Kanba Sakti Lebalebak ama Ohendaba Yade Wapam Masi Prime Minister Narendra Modi na Uttar Pradesh ki Maharajganj da Pangthokpa election campaign ki meeting amada wangang muda phongdokhi bani makata na haiki bada Uttar Pradesh si asogu state ama oibani na India bu Sakti Lebak Ohendbada asogu daita ama lei Lebak asigi ngamkhai gi area da leiba sing selthum da khongjing yang na sakhot dakpa ohenab gi nang pandam da Vibrant Village haiba thorang ama center na launch tawkre haiba wafam su Prime Minister na phongdokhi lebak asigi ngamkhai sengotpagi pandam da Nepal ga tainaba ngamkhai da Union Government na a network of roads ki thabak paikhatni main road singbu 4-lane road sing amade highway sing oina onthokli Kasinagar da International Airport am oina sengot lagi matungda tourist sing lakpagi sang yam hega khresu haina su Prime Minister na phongdokhi Ngamphai de leba khunggang singbu sengot sagada bugidamakta budget ta tongan sempan hapdi Operation Party singna makhoi gi imung manunggi interest khakta da thabak tawri Samajwadi Party haina maming pandrabasu imung manunggi party amani haina su Prime Minister na hype ki asobo lebak singdagi hena India na vaccine kap di haina su Prime Minister na makhata na phongdokhi Hauzik aroibada maroi pawhon pijari Ragni Thoi Suba Manipur Legislative Assembly ki Mikhal ki Hanba phase ki voting si thadana kre Mahum khara vote capture tawna bhona paragi rang thokre BJP na absolute majority oiba government ma lakani haibi thajwa lei haina Sibista NBN phokre loinana
India si mapangal kanba sakti leiba leipak ama ohendra yadi haina Prime Minister Narendra Modi na phongdokre. Ngasigidi image paudam sanuk jaba matang se loijire miyambu amukana khurumjari.